Mitay yening hunba numit lining loy singi khongsat amagaloina na pangthokre. Kurumzari Am-Istv News meeting tabiri basingbu taram noksari pau sandung pizari Sanamahi lining na no na yening hulaktuna anoba ihoma horakiba numit kalengi humni panba kudingi pangthokpa mitay yening hunba numit lining loy singi khongsat amagaloina na pangthokre. Lining tho Sanamahi Temple Board mitay marup amadi kabui union na sinduna pangthokpa thoramadu wangkai thambal khongda leiba mitay sanglendagi horaga haing khongbal upong yumpham da leiba lining tho Sanamahi laibung phawba khongsat amasatki. Khongsat adu hodringaida mitay sanglenda lining thogi lamyan basingi mafamda laikatpa khayom piba iru isheng sokpa amadi mitay yening hunbagi saithai sai phonglaba matungda lamtharaki. Khongsat aduna haing khongbalgi Sanamahi sanglenda yorba matungda iraima imagi thawai hapki. Tungda miyamgi miphamama pangthoki. Thoramaduda lining tho Sanamahi Temple Board ki Vice President Vidyapati Senjam Elias Wakhal Lamjingba Senior Board Member Kaisham Ibomsa Member Entumba Mitay Marup Secretary General Angomsa Seram Gozendro Mitay Vice President Tongbram Gulamzat Kabui Union Manipur ki President Dr. Malangmai Hera Kabui Nuchingba Singh Sarukyaki. Thoramaduga Mari Lainana Vidyapati Senjamna Mitay Singna lining tho Sanamahi lining loba yadana matam sangna lairakiba matungda kasardagi Nauria Fulo Thengnaruba ahal sing lamdam sida halaklaba matungda kumjali sing machamapal nipum mangagi me tara mari kalengi humni panba numita wangkai thambal khongda mai paiduna wasaklaba matungda mitay phurup lingkhatuna Sanamahi lining loduna lining asi lobaduna thamlamba athing basing thugai kiba numit adu buning singduna ngasigi thoramasi sinbani haiki. Manipur amadi Myanmar gi ngamkhai paringda India gi lanmi sing amasung makoina nekpa proxy lanmi singi apunba ningtam yawol lanmi singa lanthengna kibalan famda thawaina pontha pikraba athoba ningthem yawol lanmi sing ningtam yawol lanmi sing kanglai yawol kanalup KYKL gi lanmi sanglup miyam gi yawol lanmi MYL gi second lieutenant oinam telhaiba Elias Landaba chai kuntra taruk apokpa Oranjit usiwa turil wangma madi kanglaipa Communist Party KCP gi lanmi sanglup miyam gi fingang lanmi MFL gi Lance Corporal Anthem Bishan Elias kanglai chahi kunmapan apokpa A Kumarjit Kurai Thoiding Jam Laikai digi Laikhidraba athoba ningtam yawol lanmi ani gi mafamda Sorepa amadi Sorepa gi lanmi sanglup PRA na awangba thakta yawol gi ikai khumnabu utpaga loinana awab phongdokle. Lubasig Secretary Publicity and Organization MC Yaifabi gi cherol amada ireipa ki ningtam lanthengda thawaina pontha pikraba athoba anina laikidabada awaba nang horaba imung manungi awabadasu Sorepa na saruk yari loinana athoba ningtam yawol lanmi anina laikidabada awaba nang horaba yawol lup anigi awabadasu Sorepa na saruk yari haidi. Maraks the break amalominase Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Alpha Center of Excellence na mayam gidamakta nungayba paw mapuduna lakchari lakliba megi date 12 tagi horaga NEET IIT JEE amadi ND gi course ka haujargani loina na hantakta 10 pass tawkraba satra singi damakta 2 years integrated course amadi dropper base loina na class 11 amadi 12 ki oiba foundation course amasu hapsaga dauri yamna athu matamda admission tawsenbiu honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte chasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Hi friends, adom na gari thau hapam matam dadi afaba thau hamna bone. Adom gi khwaidagi maru ariba liver gi damakta di kari section thorang lo birib. Novochem Health Care gi original lipsa 5G na adom gi liver buswan badagi ngak thol. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantan. Sizinabiyo original lipsa 5G. Novochem Health Care na sajaba original lipsa 5G ahum lobada coffee cup ama free da hapchari. Loshilakpada maru eba paw muka hanna pizari.
Mitay Yening Hunba Numit Lining Loy Singi Kongsat Amagaloina na Pangthokre. Masigaloina na Jose Fabagi Oina di Am-Istv News Matang Sida Tension Jari Mitang Tabi Bapuna Magpu Amukahana Kurum Jari.